Chahi taraga manga khakta Ngairibi Nupimacha ama kidnap Touduna Bihar da Punaba Hotnaramba nan local ama Guwahati da fare. Lamdam asida yamna tangna thokpa mi lalonba human trafficking gi case amada Mantri Pukri da leiba Chahi taraga manga khakta Ngairibi Nupimacha ama kidnap Touduna Bihar da Punaba Hotnaramba nan local ama Women Police Station Imphal East ki timna Guwahati Railway Station dagi fare. Faraba miyoy adugi maming Hansan Kumar Chahi Kungamapan apokpa Amira Rai Kawi Darharwa Chirai Bihar dagi hauzikna Mantri Pukri da leiba baragi yum amada leiba ne Mahak Manipur gi yumthong da chatuna pressure cooker semba chatpa miyoy ni haire Pau se sina phangba pau gi matung inade haukiba September 8 gi ayukta victim oiribi Nupimacha se yumdagi school chanaba school uniform selaga thokibadagi school suti matam helaba phauba halaktabadagi school authority amadi school gi mamanabi singda hanglubada mahak school da lakte hairakhe masigi matungda thiba yaba thibada September 10 gi ahingda yumgi miyoy singna porompata leiba women police station da complaint ama thangatkhe complaint adu da yumpham oiraga women police station na FIR ama laukhatpaga loinana Nupimacha adu gi khongul liba haurakhe FIR laukhatkiba matam kharagi manungda mobile phone location track tawbada makoigi location adu Guwahati Railway Station tharakpadagi Women Police Station gi OC G Gitanjalina lusingduna case asigi ayo oiriba Women Sub Inspector N Mem2 yauna punna miyoy marigi team ama Guwahati gi damak khongsan khe masigi matung tarakpada ngarang September 13 gi numidjungba matung pung ama khara helakpa duwaida accused Hansan Kumar fabaga loinana victim oiribi Nupimacha adu Guwahati Railway Station dagi rescue tawba ngamkhibani haire faraba nan local asigi mathakta ain gi oiba thabak laukhanaba procedure gi matunginna transit demand lowbaga loinana hayeng September 13 da Imphal da puraklagani haina pawasina makhatare World Development Committee gi office mamangda digital timer bomb plan tawramba sing fare singjamai chinga makhada leiba World Development Committee gi office mamangda IED plan tawbada senaba lalolup amagi miyoy ani fare haire ngasi Imphal West SP gi conference hall da pangthokpa paumi singa unaba mada SP KHH Sivakanta na phongdokibada mahaki midyang makhada additional SP Ops M Amit amadi Imphal West ki commando OC P achawbagi kangbu amana ngarang Khongman Zone 3 da akang naba paw ama phangbadagi thiba humagi thabak chathabada Khongman Zone 3 dagi KHH Bogendro Elias Yaifaba Chahi nifuga mathoi ase mahaki mayumaktada wahong pahong tawbada mahak ase haukiba Chahi 2006 dagi lalolup amagi self style measure chawbagi makhada thabak tawbani haiba khangba ngamkhe thiba humbadu da singjamai chinga makhada leiba WD sigi office mamangda tawramba IED plan aduga manaba electronic digital circuit taruk tongan ba government ki official sing corporator sing Pradhan sing amadi tongan ba lanai miyoy sing da demand tawnaba letter sing su phangbang amkhing mahak na makata na haidorokpada electronic digital circuit ani amasu thangmaiban yumnam leikai da leiba ahibam Navin kauba miyoy amada sinakre haiba khangbang amkhing makhoi ani mag bomb plan tawramba duga mari leinana fagat leng makhoi ani gi mathakta ain gi oiba thabak laukhanaba singjamai police station da sinakre hai king maitai ST lista chalhanaba mi yam gi wakat mi pham lakliba October thakai faubada ST gi demand pidrabade hena kanba ban blockade na chingba khongjang changsilaga ne SDDCM Manipur gi yalomi maitai bu ST list da yawhanduna constitutional safeguard pigdavani haina changsiliba wakat mifam gi saruk ama woina ngasi su scheduled tribe demand committee Manipur SDDCM na senduna Stern Educational Club amadi khurai ahongai thangjam laikai nupi kanglup kapunna khurai ahongai da wakat mifam chathakhrei PMGSY gi suriba thabak sing loide haibagi geotech photo yaudaba mata bill piroi khemsan PMGSY gi makhada thabak suriba sing thabak loide haibagi geotech photo yaudana amata bill piroi transparency hena lainaba thika tawriba singsu thabak subi yu haina RDNPR minister Yumnam Khemsana phongdokhrei police na MSU gi thomi sing MSU office ta changhan khidrei DMU campus to leiba MSU gi mayai loisang amadi akoibada pamdaba thodok sing thoktanaba laingak na tha sigi chaisa tarada CRP sigi section chamaga nifu mari jari khraba matung ngasi MSU gi yamlaba thomi singna makhoi gi office da sangna bohonarakpada police na thingduna changhan khidrei
loinena nakal anigi marakta ngaiak chawna mukna bathoklurai emsu na thawang adu bo akan bamong da kandem tawhi baga loinena aikhoina yumda sangjage haibadi athingba piribasi emsu bu muthana bohona bada laingaksu yaurabra haibagi jingnadaba ngamde haina maral sirakle tungda emsu gi president haubijam chalamba na hai nahan gi thokdok adu emsu dagi tanthokraba amadi emsu gi member oidaba miyoi kharana punsilaga emsu bu mingchathina ba chatharamba thawongle makoina chatharakliba thawong asidi emsu thugai gi haibane makoi sing adu yauraga ngasi MU office ta mifam tawsi haiduna lepna khibane adubu nahan gi irang aduna maram oiraga emsu office solonsin khibada makoi di nungaina laithoki bane adubu emsu gi thongmi aikoi di office ta sangdaba yati haiduna lakpane masida 144 jari di haiduna office ta changandaba sei laibak thebane makhatana office ta changna bohona khigani haibaga loinena aikoi di khanaba pamde numit adu dasu aikoina khanaba pamdabadagi office ta lakhidabani haiki mahakna hai mahiroi singi loisangda 144 jari di baibasi tahoidaba thabakne masi laingakna athubada lokthokpiyo loinena naha emsu gi office thugainaba honaramba miyoi kunthraga mangagi mathakta laingakna action lokhatpiyo haiki aroi bada tabiri bapum namakpu thagatchari